ngasi phongkiba tongan tongan manipuri sifong singdagi amasum phongkiba sifong singdagi maruabi I pausing khonga saraga manipur top channel gi maikedi gi myamna thamjegi ahanmara pongna famna phongkiba paung tang hana thamjegi Khungang gi Yumthong sada punga manga lamhangda Khong Hammi manipur goina lamhangda Khong Hammi Yumthong sada 0.5 lady report India gi oina Swaz Bharat Mission ki makhada English singani ga taraga mapanda lamhangda Khong Hammi imung leitri haina lakthokrabasu tha sigi manga da phongkiba NFHS 5 National Family Health Survey 5 2019-2021 gi matungina di lamhangda Khong Hammi Yumthong sada kunga manga leidi haina piri masigi manungda Manipur gi oina lamhangda Khong Hammi Yumthong sada 0.5 leidi haina piri survey du gi matungina Manipur gi apunba Yumthong sada 0.5 ta sanitation gi facility leiti report adu gi matungina state asigi apunba Yumthong sada 62 da basic sanitation service lei Yumthong sada 32 na Yumthong ani natragana ahum punba sanitation service lei state asigi district singi manungda Rukhul amasum Tamenglong district na sada maudraga mapan Yumthong khudingi toilet facility lei Manipur gi oina apunba Yumthong sada humdraga nipandi masagi oi masigi manungda Khungang gi lamda sada 79 amasum urban gi lamda sada 76 oi urban gi Yumthong sada maudraga nipanda mobile phone lei rural gi Yumthong sada maudraga mangana mobile phone lei state asigi apunba Yumthong sada maudraga mangana bank natragana post office da account lei state asigi apunba Yumthong sada nifuga mathoida masagi motorcycle lei amasum Yumthong nifuga mangana bicycle lei state asigi apunba Yumthong sada kungo humdoidi paka house oi Yumthong sada humdraga tarena thaknabi isingi source lei adubo Yumthong sada kunga mathoina water pipe pusili hairibasigi manungda urban gi Yumthong sada kuntra amasum rural gi Yumthong sada taraga manga ising pipe pusili apunba Yumthong sada humdraga ni thoina basic drinking water service lei masigi manungda sada humfugo humdoina thaknabi ising puthoknabi gidamak treatment method sejinai state asigi apunba Yumthong sada humdragana LPG natragana clean fuel sejinai report asigi matungina India gi oina apunba Yumthong sada humfuga mapanna atopa imung singa pundaba toilet facility lei masigi manungda sada nipandi hena improve tawba mathoktai apunba Yumthong sada taraga mapanna toilet facility leiti urban gi lamda Yumthong sada taraga mathoiromdi toilet amada Yumthong ani tegi tadana share tawi Khungang gi lamda Yumthong sada tadet lomdi toilet amada Yumthong ani tegi tadana share tawi schedule track ki area da leiba Yumthong sada humfuga mapandi toilet facility lei amasum general cast da leiba Yumthong sada maudraga humdoina toilet facility asilei ising treatment tawigi thawong si Khungang gi lamna urban gi lamda gi hena hanthai Khungang gi Yumthong sada humfuga tarukti makoina thaklibi sing adu treatment tawti adubu urban gi lamda Yumthong sada nifugu mari da sijinaba ising treatment tawti India gi oina ising treatment tawbigi thawong si ising londuna thakpa amasum phi thaduna ising adu sumthopigi thawong si chathai India gi oina apunba urban gi lamda leiba Yumthong sada maudraga mapana amasum rural gi lamda leiba Yumthong sada maudraga mangana thaknabi ising gi hena phaba source phangi hainasu pausna makhatana su report tarakli Israel da phongba mapalam goiba pawmana Pakistan no piani makhoi gi mapurebe sing Spain da pukhiba ngamdabegi maralda makhoi gi makhurana hatre Pakistan na pokpie duga Spain da mayum panduna laikrabi masin manawani makhoi gi Spain leba ki mapurebe sing puduna Spain da hanba ngamdabegi maralda makhoi ga pominaba makhura no piani edu sibi serak pikre thaudo si Pakistan gi Punjab province da thokibani laikhidrabi no piani edudi Arus Abbas amadi Anisa Abbas kawi makhoi ani bo ain kaiba mawong na tamthina ot nairaba matungda Gujarat district ki Nathia village ta nongmena kaptana khatkibani madugi sapsaba maramdi makhoi ani na mapuroibu oidibe Spain masa ani edugi visa lawba ngamdaduna Spain da amuk hanna hanba ngamdabadagi na haiki thaudo sigi matana Pakistan lenga ki maike digi ticket pagi thabak sathabada masin mana wani edu Spanish masa ani da sahi amagi mamang lohongduna laikibani makoina Spanish masa singduga luhong laba matungda Pakistan nungaina leiba phangkhite haina Pakistan police ki makedigi phongdurakli makoi ani bo hatpa matam maduda makoi gi mama Azara bibisu thawdok thopha maduda lekhi magna phongdurakpada makoina Spain dagi Pakistan da lakpa matam na makoi gi nupa sing adu puraktanaba
ꯍꯥꯟꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯗꯅ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯄꯨꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎꯗꯝꯂꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯐ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅꯗꯤ ꯃꯃꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯤꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯃꯛꯇꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎꯗꯝꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 7ꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯊꯧꯔꯥꯡ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯔꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯈꯔ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯑꯞꯗꯦꯠ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯎꯠꯂꯤꯕ ꯏꯇꯥꯂꯤꯌꯟꯁ ꯑꯅꯧ ꯑꯗꯨ ꯂꯥꯎꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯁꯤꯡ ꯎꯕ ꯐꯪꯒꯅꯤ ꯑꯃꯤꯠ ꯁꯥꯍ ꯂꯩꯕꯥꯛ ꯑꯁꯤꯗ BJPꯅ ꯂꯨꯆꯤꯡꯕ NDA ꯁꯔꯀꯥꯔꯅ ꯁꯥꯁꯟ ꯇꯧꯔꯛꯈꯤꯕ ꯆꯍꯤ 9 ꯁꯨꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯣꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯁꯤ ꯎꯕ ꯉꯝꯂꯣꯏ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯎꯠꯂꯤꯕ ꯏꯇꯥꯂꯤꯒꯤ ꯑꯅꯧ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧ ꯎꯞꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯌꯥ ꯌꯥꯝꯅ ꯃꯣꯗꯤ ꯁꯔꯀꯥꯔꯒꯤ ꯃꯇꯝꯗ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄꯨꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯑꯁꯤ ꯏꯇꯥꯂꯤꯗ ꯄꯣꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤꯛꯁꯤꯡꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯒ ꯁꯝꯅꯔꯛꯇꯕꯒꯤ ꯃꯇꯥꯡꯗ ꯏꯇꯥꯂꯤꯌꯟꯁ ꯔꯤꯐꯔꯦꯟꯁ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯅꯁꯨ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯌꯥ ꯄꯤꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯅꯣꯔꯊ ꯏꯁꯠꯇ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯄ ꯑꯁꯤ 13 ꯁꯨꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2017ꯗꯒꯤ 2022 ꯐꯥꯎꯕꯗ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯇꯣꯉꯥꯟꯕ ꯂꯧꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏ 8,000 ꯍꯦꯟꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯕꯗꯒꯤ ꯉꯥꯛꯇꯅꯤ ꯅꯣꯔꯊ ꯏꯁꯠ ꯑꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯇꯦꯔꯣꯔꯤꯖꯝ ꯑꯃꯁꯨꯡ ꯍꯤꯡꯁꯥꯅ ꯍꯦꯗꯂꯥꯏꯟꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯗꯥꯏꯕꯔꯁꯤꯇꯤꯅ ꯃꯄꯨꯡ ꯑꯣꯏꯔꯦ ꯑꯁꯥꯝ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯦꯃꯥ ꯈꯟꯗꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯎꯪꯈꯠꯅꯔꯤꯕꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ BJPꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯒꯧꯔꯚ ꯚꯥꯔꯇꯤꯌꯥꯅ ꯍꯥꯏꯈꯤꯕꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯁꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏ ꯄꯥꯛꯇꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯄꯥꯔꯠ ꯇꯥꯏꯝ ꯑꯃꯁꯨꯡ ꯏꯝꯃꯦꯆꯨꯔꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ US, UK ꯑꯃꯁꯨꯡ ꯁꯤꯡꯒꯥꯄꯨꯔꯅꯆꯤꯡꯕ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥꯐꯝ ꯈꯛꯇꯃꯛ ꯐꯣꯡꯗꯣꯛꯂꯤ ꯂꯥꯡꯒꯣꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯟꯗꯤꯌꯥꯕꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯉꯥꯡ ꯁꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯗꯨꯅ ꯌꯨꯔꯣꯄꯤꯌꯟ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯃꯉꯣꯟꯗ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯅꯩꯅꯕ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯏꯃꯦꯆꯨꯔ ꯑꯣꯏꯕ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯁꯔꯚꯤꯁꯇ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯤ ꯑꯃꯁꯨꯡ ꯂꯟꯗꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯗꯨ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ